Ring hai ba khun khuding mak ta masi pangthok pani akhoi machi khun khak ta nate masi ipu ipana mi kya yamna leiramno khangde leiramba khara dun chatna bagi da mak lambi se mi onda depend daudu na hingna bagi lambi amawna culture oina develop tawraga masi gi lambi phan ba hai se akhoi na de lamlai hai bani masi gi thabak se pai khat pani masi si maru oina October koi poinu mamang si da ayang mai khoi chat thabani
ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯂꯝꯕꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯁꯤ ꯌꯨꯅꯤꯇꯤ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯃ ꯊꯕꯛ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯖꯣꯏꯐꯨꯜꯅꯦꯁ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯥꯏꯅ ꯀꯣꯏ ꯂꯥꯎꯕ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯥꯒꯠꯄꯒꯤ ꯏꯁꯩ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ ꯎ ꯋꯥ ꯂꯩꯔꯤꯕ ꯂꯝꯁꯤꯡꯁꯤ ꯃꯤꯡ ꯊꯣꯜꯂꯒ ꯊꯥꯒꯠꯂꯒ ꯏꯁꯩ ꯁꯛꯇꯨꯅ ꯉꯁꯤ ꯐꯥꯎ ꯍꯧꯖꯤꯛꯁꯨ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯖꯣꯏꯐꯨꯜꯅꯦꯁ ꯃꯁꯤ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯕꯁꯤ ꯂꯩꯁꯥ ꯐꯥꯟ ꯄꯥꯈꯪ ꯐꯥꯟ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯃꯗꯨꯁꯤꯡꯗ ꯑꯍꯟꯁꯤꯡꯅ ꯇꯝꯕꯤꯔꯝꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯩꯇꯩꯒ ꯆꯤꯡꯃꯤꯒ ꯍꯥꯏꯕ ꯇꯥꯔꯦ ꯇꯝꯕꯥꯛꯀ ꯆꯤꯡꯃꯤꯒ ꯇꯥꯏꯅꯕꯒꯤ ꯃꯥꯔꯀꯦꯠ ꯃꯐꯝ ꯑꯃꯒꯨꯝꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯎꯆꯥꯎ ꯑꯃ ꯐꯥꯎ ꯂꯩꯔꯤꯕꯁꯦ ꯁꯤꯁꯨ ꯊꯨꯗꯦꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯇꯧꯔꯒ ꯑꯩꯈꯣই ꯍꯣꯠꯅꯔꯒ ꯂꯩꯔꯝꯕꯅꯤ ꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯐꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯀꯜꯆꯔꯁꯤꯗꯤ ꯑꯩꯈꯣꯏ ꯏꯄꯨ ꯏꯄꯥꯅ ꯃꯔꯤꯡꯒꯤ ꯏꯄꯨ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯠꯅꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩ
Hãy subscribe cho kênh Ghiền Mì Gõ để không bỏ lỡ